Matamadu 4 November 1914 Britain gi endurance hariba jasasi samudra gi akan manong lenungsit kya landuna prithvi gi khwaidagi sathiva continent Antarctica tamna laklami jahas asida Miyoi kunganipan yorokhi aduga makhoi gi captain asina explorer Sir Ernest Shackleton asina oikhi mahangna prithvi da miyamna amukta tawdriva thabak Antarctica sinmathungna khongna chatnana honakhi aduga matamadu smartphone GPS amadi hojiki technology asi amatta leivanatri masigi sumatakta mafum asiki temperature si -50 degrees Celsius fawa yorivani mahaki plan asi weather si fauraga laklaga Antarctica gi samudra mapanda jahas adu khamnamlaga khongna chatpasini khongna south pole omda laklaga rosi tamna chatpagi plan ni makhoina chatkadorivasi chawrakna kilometer 2,900 muk oi aduga asoi angam yaudragadi khongsat asi numit 110 muk changani haina farami adubu makhoi gi journey asi makhoina khaludaba mongda maithiba oikhemadi miyoi sing adugi khwaidigi laibaktiba punsi gi tangka amu oikhi 5 November 1914 endurance asi South Georgia Island gi whaling station da yorokhi makhoi gi chatkadoriba khongsat asida atopa miyoi ba uba fangadoriba mafum asi masina aroibani masigi island asi South America gi Marakta leibani island asi gi south lomdana Antarctica gi north thangba saruk ki khwaidagi matai gi saruk asi lei masi aikoina Antarctic peninsula haina khangnai aduga masigi nakandana weddell sea asi leibani samudra asi maikai ahumak Antarctica gi ice sing asina koishilaga leibani maram asina samudra asida ice maset sing fanam tawraga lei masi kangnatana yamna thaba ice ki saruk kya su lei matamadu weather su kya fabo oiramde aduna weather sigi condition su hanadagi khara hena soksilame aduna miyoi sing aduna Shackleton da mission asi delay da khumaramdi weather condition asida makha chatharagadi yamna khudung thiningai oigini hena phongdukhi adubu Shackleton adi kashu tawroi hairamdaga mission asigi damak tholakhi 5th December 1914 endurance asi weather si tamna leptan lakhi adubu makhoina thokani khalamba thogdogadu thokhi weather sigi condition asi asukimatik faramde ice sing adusu yamna lumba yamna dense oiba ngakta oiramki adubu Shackleton jahas adu leptana sum thogzilame 18 January 1915 ice marak adu sum thogzilaga lakpada jahas adu mafum amada chappaga leikirame makhoina pung ahumok sumem leptana engine adu ki full speed ta jahas adu thogzinaba honaki adubu jahas adu kitang fawu masi lengba ngamkide crew members sing aduna kumtharaga ice adu kakthalaga mu yenge adabu adusu fail oikhi aduga tanjahasda jahas asi chaplaga leiriva ice ki sarugusi tapna kangfal lomdagi lapna tokthokirame makhoina Antarctica ta khamnaba plan toramba mafum asi Basel Bay haina khangnai adubu ice maset adu mafum dudagi 60 miles ena lapna tokthokirame aduga ice maset amadi Basel Bay ani gi marak asida ising ngakta leiramki aduna miyoi sing aduna su kumtharaga chatpa yaramde asumna jahas adu ice tagi tholokpa ngamna bonabada tha kya hokirame aduga Antarctica da winter season su laklame aduga mafum asida winter season havasi adu mamlaga leigidorivani tha kya di makhoisi numit ki mangal amata fangloi dorivani Shackleton na winter gi matamasi jahas asigi manungda leinava lepki ningtham tha gi matamai vasi ingbugi sangsu henkalakadorivani un tabagi sangsu henkalakani madi ungi nonglen nusit kya su tawrakadorivani marak asida jahas asina chaplaga leiriva ice asigi pressure su sumsum wangkhalaki jahas asida Frank Hurley kobo photographer ama yorumki mahakna masida uriba photo sing asi namkhibani masida jahas asi kamdongna ice marak sida lei havsi aikhoina su uba phangli September 30 1915 jahas adu kairakbagi crack kya uba phanglaki October 24 1915 numidang waram pung 3:35 da pressure aduna ice adu pokhairaki asauba ice maset amana thomjilakpada jahas adugi stern post adu kaikhimadi ising sangshinba horokhi asumna numit humni changna crew members sing aduna ising adu hontoklaga akaiba saruk adu semjinaba honakhi temperature su -8.5 degrees Celsius muk oiramki crew members khara amana jahas ki akoibida leiriva ice adu lokthokuna pressure khara hanthana honakhi adubu jahas ta ising leptana changlakhimadi pressure su hantharakpagi mami taramde asumna Shackleton crew members sing aduda jahas ki kumtharaga chatnaba haiki October 27 1915 makhoina khongna chalingai matamadudha pokhaibagi ahuba makhol ama tarakhi
tung ontholaga yengluba matamda jahaz ki maningi sarugudu 20 feet hena wangkhalaga leiramkhi amadi jahaz ki saruk kya maset kairakhi aduga jahaz ki mamang thangba saruk aduna ising ngaktana pik thanna leikhi adubu laibak favana crew members khudimak jahaz tagi loina kumthauba nangauki ngaihak ki matungda jahaz manungi ising adu ice loina onsilakhi masina jahaz ki weight asi henkalakpadagi jahaz asi samudra manungda tapna luppa horakhi asumna jahaz asina lupkhibaga loinana Shackleton ki Antarctica ki khongsat asisu lupkhirame adubu makoida hojik leriba wahang asi makoi amung mayumda hanba ngamlakhigadra haibasini makoida radio telephone achingba amata yaudi amadi atopa miyoi ge pau faunabagi pambai amata leiramde makoi se Antarctic ocean da tawraga leiba ice maset amada hinglivani masigi ice maset asida game sarga leiramki makoida hingnabagi yauriba polamsi apikba hi macha hum sleds ama miyoi singi personal items amadi sumnagi tha amagi chanaba yaurumki numidangi matamda tumba sumafam leitavana ice mathakta dum tumba takhi ingba khara fanaba makoi punna nakna tuminakhi mafam sida atopa jahaz lakpagi chansu amatta leiramde aduga makoina atopa miyoi uraktabasu chahi ama henjalaklafani ice mathakta camp saraga leivasina oibe yaro hebasi Shackleton khanglami maramdi ice hebasi matam ama hektada kairakpa yarivani aduna mahakna kangfal tamna chanabagi plan yatpa hoki mahakna thajavada makhoiga khwaidagi naknaba kangfal asi Paulet Island asi oigani haina khalame masi Antarctica gi khwai matai sta leivani asumna crew members singaloinana punna Paulet Island tamna chatnanaba thorang toki makhoigi pochai khudimak sleds asida chinglaga purakadorivani aduna Shackleton mi amana pound ani muktagi hena pochai puraktanaba khanganki jahaz asiki photographer Frank na photo summary mukap khidabu pound ani dagi hena puba yadavanina sumdagi photo samaga yankai khaktamak purakhi masigi photo samaga yankai asina ikoina ngasi thodog asigi maramda uba fanglivasi hapta kharagi matung sana bu wasilakpadagi makhoiga langminaki ba huising adu hatlaga chaba horki asumna sum lakpana makhoina mafam amada camp tawraga potharame makhoigi camp ase ocean camp haina korame hapta mukki matungda khanghaudana ice maset ase islom da havdi kangfaldagi muglap thoklaga tawraga chatba horki asumna 23 December 1915 numit asida miyoi sing ase ocean camp dagi amuk chatba horki adubu numit khara chalaba matungda ice ase sumsum patharakhi amadi ising su amuk leiramki aduna mukhoisi maning hanbasu yaramde amadi mamangda chatpasu yaramde asumna mafum sida amuk camp saraga leiramki sanabasu wasilakpana makhoina mafum aduda seals amadi penguins sing halaga chaba horki game asida sumna makhoina tha kya leikhi amadi matamsu sumsum haukhiduna anouba chahi lakhi 23 March 1916 ayuki matamda Shackleton leichil thaba marak aduda sing ama uvu fangki sing asi Joinville Island oiramki Joinville Island yorokpa haibasina taklibasi makhoisi Paulet Island hentokluga lakle haibasini Joinville Island asi Paulet Island dagi 91 km muk lapi adubu masigi marakta ice maset fanyam lei aduna masida chatpa haibasi hena khudung sadaba haibadu oirami asumna Shackleton magi map adu hangtokluga yenglami makhoisi norlomda sum chatlagadi island ani da chatpagi option lerami Clarence Island amadi Elephant Island adubu island ani sigi hek wangmadadi sumnagi samudra khaktani leigadorivasi aduga mafum adasu nonglei nuksit akan ma tauba isingi web yamna kanba ngaktani South America gi south ki matai amadi Antarctica gi north ki matai ani sigi maragasi Drake spaces haina khangnei aduga mafum ase prithivida khwaidagi sathiba samudra gi mafum amani mafum asigi samudra gi isingi web asi 12 meter fawu wangi sailors lising kun hena mafum asida mathwai mangkhrabani aduga jahaz sanipan hena mafum asida lupkhrabani ngasi aikoina achoba jahaz na mafum asi landuna chatpada fawwa yamna khudong thiningai oi 7 April 1916 ice maset asida tawraga lakpada makhoina Clarence Island asi uba fangki island asi yogudaba north lomda 83 km muk wali haina makhoina parami adubu khanghaudana tanja asida nungsit ki direction asi east lomda oina silakhi east lomda chatpa taragadi island gumsu amata leiroidoribani aduga tanja asida makhoina camp sariba ice maset adasu yamna pixilakhi subnagi 50 meter mukta ngairakhi asumna Shackleton na hi macha ahum aduda oina tonglaga Clarence Island tamna chatnanaba tawki samudra asisu ising khaktang leibanate ice maset fanyam tawraga leirivani aduga makhoina sum lakpada ice maset khara chawma ma thengnaki maduda amuk kumtharaga camp saraga leiramki aduga nungsit ki direction su maikai hongduna silami aduna ice maset adasu maikai amada mukchat tarumki asumna makhoi ki target asisu marirak change tawki
ꯑꯗꯨꯒ ꯀꯣꯟꯅꯊꯪꯗ Elephant Island ꯑꯁꯤꯗ ꯑꯣꯏꯅ ꯆꯠꯅꯅꯕ ꯂꯦꯞꯈꯤ꯫ Elephant Islandꯒꯤ ꯍꯦꯛ ꯋꯥꯡꯕꯗ ꯗ꯭ꯔꯦꯛ ꯁ꯭ꯄꯦꯁꯦꯁ ꯑꯁꯤ ꯂꯩꯔꯤꯕꯅꯤ꯫ Island ꯑꯁꯤ ꯅꯣꯔꯊ ꯋꯦꯁꯀꯤ ꯗꯤꯔꯦꯛꯁꯟꯗ ꯃꯈꯣꯏꯗꯒꯤ 160 ꯀꯤꯂꯣꯃꯤꯇꯔꯃꯨꯛ ꯂꯥꯞꯂꯝꯃꯤ꯫ ꯑꯥꯏꯁ ꯃꯁꯠ ꯑꯗꯨ ꯅꯣꯔꯊꯂꯣꯝꯗ ꯁꯨꯝ ꯇꯥꯎꯔꯒ ꯂꯥꯛꯄꯗ ꯇꯦꯝꯄꯦꯔꯦꯆꯔꯁꯨ ꯁꯨꯝ ꯁꯥꯒꯠꯂꯛꯈꯤ꯫ ꯑꯥꯏꯁ ꯂꯩꯔꯛꯇꯕ ꯍꯥꯏꯕꯁꯤ ꯊꯛꯄ ꯌꯥꯕ ꯐ꯭ꯔꯦꯁ ꯋꯥꯇꯔ ꯂꯩꯔꯛꯂꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯁꯤꯡ ꯋꯥꯠꯂꯛꯄꯗꯒꯤ ꯃꯈꯣꯏ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯋꯥꯕ ꯅꯪꯈꯤ꯫ ꯈꯅꯥꯎꯁꯨ ꯀꯪꯃꯟꯈꯤꯕꯅ ꯆꯥꯕꯗꯐꯥꯎ ꯐꯖꯅ ꯌꯣꯠꯄ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯤꯜꯒꯤ ꯔꯣ ꯃꯤꯠ ꯑꯗꯨ ꯑꯣꯏꯅ ꯆꯥꯔꯝꯃꯤ꯫ ꯔꯣ ꯃꯤꯠ ꯑꯗꯨꯒꯤ ꯏ ꯑꯗꯨꯅ ꯏꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯞꯅ ꯃꯈꯣꯏ Elephant Island ꯇꯝꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯑꯥꯏꯂꯦꯟ ꯑꯗꯨ ꯌꯧꯒꯗꯧꯕ ꯁꯨꯞꯅꯒꯤ 50 ꯀꯤꯂꯣꯃꯤꯇꯔꯃꯨꯛ ꯉꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯤ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ 15 ꯑꯦꯄ꯭ꯔꯤꯜ 1916 ꯁꯃꯨꯗ꯭ꯔꯗ ꯅꯨꯃꯤꯠ 497 ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯌꯧꯕ ꯉꯝꯈꯤ꯫ ꯑꯗꯨꯕꯨ Elephant Island ꯑꯁꯤ ꯀꯪꯐꯥꯜꯒꯤ ꯂꯝ ꯑꯣꯏꯔꯒꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯅꯥꯝꯇꯗꯤ ꯂꯩꯕ ꯅꯠꯇꯦ꯫ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯅꯥꯝꯇ ꯂꯥꯛꯅꯗꯦ ꯑꯃꯗꯤ ꯖꯍꯥꯖꯁꯨ ꯑꯃꯠꯇ ꯃꯐꯝ ꯑꯁꯤ ꯐꯥꯎꯔꯒ ꯆꯠꯇꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯗ ꯃꯌꯨꯝ ꯌꯧꯅꯕ ꯀꯔꯝꯅ ꯆꯠꯀꯅꯤ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯁꯦꯀꯜꯇꯟꯒꯤ ꯃꯐꯝꯗ ꯑꯣꯞꯁꯟ 3 ꯂꯩꯔꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯁꯥꯎꯊ ꯑꯃꯦꯔꯤꯀꯥꯒꯤ ꯈ꯭ꯋꯥꯏ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯀꯦꯞ ꯍꯣꯔꯟ ꯑꯥꯏꯂꯦꯟ ꯑꯁꯤ ꯇꯝꯅ ꯆꯠꯄ꯫ ꯑꯥꯏꯂꯦꯟ ꯑꯁꯤ ꯃꯈꯣꯏꯗꯒꯤ ꯅꯣꯔꯊ ꯋꯦꯁ ꯂꯣꯝꯗ 800 ꯀꯤꯂꯣꯃꯤꯇꯔꯃꯨꯛ ꯂꯥꯞꯄꯤ꯫ ꯑꯅꯤꯁꯨꯕ ꯑꯣꯞꯁꯟꯗ ꯁꯥꯎꯊ ꯑꯃꯦꯔꯤꯀꯥꯒꯤ ꯏꯁ ꯂꯣꯝꯗ ꯂꯩꯕ ꯐꯥꯛꯂꯦꯟ ꯑꯥꯏꯂꯦꯟ ꯑꯁꯤ ꯇꯝꯅ ꯆꯠꯄ꯫ ꯃꯁꯤꯅ 880 ꯀꯤꯂꯣꯃꯤꯇꯔꯃꯨꯛ ꯂꯥꯞꯄꯤ꯫ ꯑꯍꯨꯝꯁꯨꯕ ꯑꯣꯞꯁꯟꯗ ꯅꯣꯔꯊ ꯏꯁ ꯂꯣꯝꯗ ꯁꯥꯎꯊ ꯖꯣꯔꯖꯤꯌꯥ ꯑꯥꯏꯂꯦꯟ ꯇꯝꯅ ꯆꯠꯂꯒ ꯃꯇꯦꯡ ꯅꯤꯕ꯫ ꯃꯁꯤꯅ 1300 ꯀꯤꯂꯣꯃꯤꯇꯔꯃꯨꯛ ꯂꯥꯞꯄꯤ꯫ ꯑꯍꯥꯟꯕꯒꯤ ꯑꯣꯞꯁꯟ ꯑꯅꯤꯁꯤꯅ ꯈꯔꯗꯤ ꯅꯛꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯆꯠꯄꯗ ꯗ꯭ꯔꯦꯛ ꯁ꯭ꯄꯦꯁꯦꯁ ꯑꯁꯤ ꯃꯌꯥꯏꯗ ꯐꯥꯎꯔꯒ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯦꯀꯜꯇꯟꯅ ꯑꯍꯨꯝꯁꯨꯕ ꯑꯣꯞꯁꯟ ꯑꯁꯤ ꯑꯣꯏꯅ ꯈꯟꯈꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯋꯥꯅꯔꯕꯅꯤꯅ ꯄꯨꯟꯅ ꯆꯠꯄ ꯍꯥꯏꯕꯁꯤ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯁꯦꯀꯜꯇꯟꯅ ꯃꯤꯑꯣꯏ 5 ꯄꯨꯔꯒ ꯍꯤ ꯃꯆꯥ ꯑꯃꯗ ꯑꯥꯏꯂꯦꯟ ꯑꯗꯨ ꯇꯝꯅ ꯆꯠꯂꯒ ꯖꯍꯥꯖ ꯑꯃ ꯄꯨꯔꯛꯂꯒ ꯃꯈꯣꯏꯕꯨ ꯀꯟꯕ ꯂꯥꯛꯄ ꯍꯥꯏꯅ ꯌꯥꯅꯈꯤ꯫ ꯑꯇꯩꯁꯤꯡ ꯑꯗꯨꯅ Elephant Islandꯗ ꯀꯦꯝꯞ ꯁꯥꯔꯒ ꯂꯩꯍꯧꯔꯒ ꯁꯦꯀꯜꯇꯟ ꯑꯃꯗꯤ ꯃꯥꯒꯤ ꯇꯤꯝ ꯑꯗꯨꯅ ꯁꯥꯎꯊ ꯖꯣꯔꯖꯤꯌꯥ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯗ꯭ꯔꯦꯛ ꯁ꯭ꯄꯦꯁꯦꯁ ꯗꯥꯏꯔꯦꯛ ꯐꯥꯎꯗ꯭ꯔꯒꯁꯨ ꯃꯆꯦꯠ ꯈꯔꯗꯤ ꯑꯗꯨꯝ ꯐꯥꯎꯔꯒ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯤ ꯃꯆꯥꯗꯨꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯁꯃꯨꯗ꯭ꯔꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯑꯥꯏꯂꯦꯟ ꯑꯁꯤ ꯌꯧꯅꯕ ꯃꯈꯣꯏꯅ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯤ ꯑꯗꯨ ꯑꯃꯨꯛ ꯁꯤꯟꯅꯔꯒ ꯂꯦꯞꯇꯅ ꯍꯣꯜꯂꯒ ꯂꯥꯛꯈꯤ꯫ ꯍꯤ ꯃꯆꯥꯗꯨꯗ ꯆꯥꯕ ꯐꯥꯎ ꯐꯖꯅ ꯐꯝꯂꯒ ꯆꯥꯕꯒꯤ ꯖꯒꯥ ꯂꯩꯈꯤꯗꯦ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯃꯇꯨꯡꯗ ꯑꯥꯏꯂꯦꯟ ꯑꯁꯤ ꯌꯧꯒꯗꯧꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯕ ꯃꯇꯝꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯂꯥꯛꯈꯤ꯫ ꯍꯤ ꯃꯆꯥ ꯑꯗꯨꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯂꯣꯏꯅ ꯁꯤꯔꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨ ꯂꯦꯞꯈ꯭ꯔꯕ ꯃꯇꯨꯡ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯁꯥꯎꯊ ꯖꯣꯔꯖꯤꯌꯥ ꯑꯥꯏꯂꯦꯟ ꯌꯧꯔꯒ ꯂꯩꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯁꯨ ꯋꯥꯅ ꯂꯩꯖꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯍꯤ ꯑꯗꯨ ꯍꯣꯜꯂꯒ ꯑꯥꯏꯂꯦꯟ ꯑꯗꯨ ꯇꯝꯅ ꯂꯥꯛꯈꯤ꯫ ꯃꯦ 10, 1916 ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯈꯣꯏ ꯁꯥꯎꯊ ꯖꯣꯔꯖꯤꯌꯥ ꯑꯥꯏꯂꯦꯟꯗ ꯃꯥꯏ ꯄꯥꯛꯅ ꯌꯧꯕ ꯉꯝꯈꯤ꯫ ꯃꯁꯤꯒꯤ ꯑꯥꯏꯂꯦꯟꯁꯤꯗꯒꯤꯅꯤ ꯃꯈꯣꯏꯅ ꯑꯦꯟꯇꯥꯔꯛꯇꯤꯀꯥꯒꯤ ꯖꯔꯅꯤ ꯑꯁꯤ ꯍꯧꯔꯛꯈꯤꯕꯁꯨ꯫ ꯑꯗꯨꯕꯨ ꯋꯥꯔꯤ ꯑꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯕꯗꯤ ꯅꯠꯇ꯭ꯔꯤ꯫ ꯃꯈꯣꯏꯅ ꯌꯧꯔꯛꯂꯤꯕ ꯑꯥꯏꯂꯦꯟꯒꯤ ꯃꯐꯝ ꯑꯁꯤ ꯃꯤꯑꯣꯏꯕꯁꯤꯡ ꯂꯩꯐꯝꯗꯨꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯑꯗꯨꯅ ꯃꯤ ꯇꯥꯕ ꯃꯐꯝ ꯋꯦꯂꯤꯡ ꯁ꯭ꯇꯦꯁꯟ ꯑꯁꯤ ꯇꯝꯅ ꯆꯠꯅꯅꯕ ꯑꯣꯞꯁꯟ 2 ꯂꯩꯔꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯍꯤ ꯑꯗꯨ ꯑꯃꯨꯛ ꯇꯣꯡꯂꯒ ꯁꯃꯨꯗ꯭ꯔ ꯑꯁꯤꯗ ꯀꯣꯏꯔꯒ 130 ꯃꯥꯏꯜꯁꯃꯨꯛ ꯆꯠꯄ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯃꯈꯣꯡꯅ ꯆꯤꯡ ꯑꯁꯤ ꯂꯥꯜꯂꯒ 29 ꯃꯥꯏꯜꯁꯃꯨꯛ ꯆꯠꯄ ꯑꯁꯤꯅꯤ꯫ ꯈꯣꯡꯅ ꯆꯠꯄ ꯑꯁꯤꯅ ꯇꯦꯜꯂꯒꯁꯨ ꯆꯤꯡ ꯑꯁꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯂꯥꯟꯕ ꯉꯝꯗ꯭ꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯆꯤꯡ ꯑꯃꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯤ ꯇꯣꯡꯂꯒ ꯆꯠꯅꯕ ꯑꯣꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯂꯥꯛꯄꯒꯤ ꯑꯃꯠꯇ ꯌꯥꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯈꯣꯡꯅ ꯆꯠꯄ ꯅꯠꯇꯅ ꯑꯇꯩ ꯂꯝꯕꯤ ꯂꯩꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯂꯥꯟꯕ ꯉꯝꯗ꯭ꯔꯤꯕ 10,000 ꯐꯤꯠ ꯋꯥꯡꯕ ꯎꯟꯅ ꯀꯨꯞꯁꯤꯟꯕ ꯆꯤꯡ ꯑꯁꯤ ꯂꯥꯟꯅꯅꯕ ꯁꯦꯝ ꯁꯥꯈꯤ꯫ ꯆꯤꯡ ꯑꯁꯤ ꯀꯥꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯈꯔ ꯀꯟꯈꯠꯅꯕ ꯀꯦꯞ ꯑꯃꯗ ꯀꯦꯝꯞ ꯁꯥꯔꯒ ꯅꯨꯃꯤꯠ 9 ꯄꯣꯊꯥꯔꯒ ꯂꯩꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ 19 ꯃꯦ 1916 ꯑꯌꯨꯛꯀꯤ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯆꯤꯡ ꯑꯗꯨ ꯀꯥꯕ ꯍꯧꯔꯛꯈꯤ꯫ ꯁꯦꯀꯜꯇꯟ ꯑꯃꯗꯤ ꯃꯤꯑꯣꯏ 2ꯒ ꯂꯣꯏꯅꯅ ꯆꯤꯡ ꯑꯁꯤ ꯀꯥꯔꯛꯈꯤ ꯑꯗꯨꯒ ꯑꯇꯩꯅ ꯀꯦꯝꯞ ꯑꯗꯨꯗ ꯂꯩꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯗꯨꯁꯨ ꯀꯗꯣꯝꯗ ꯀꯝꯗꯧꯅ ꯆꯠꯀꯗꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯤꯡ ꯀꯌꯥ ꯀꯥꯈꯤ꯫ ꯆꯤꯡ ꯑꯃ ꯀꯥꯔꯒ ꯃꯇꯣꯟꯗꯒꯤ ꯌꯦꯡꯕꯗ ꯀꯩꯝꯇ ꯎꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯒ ꯑꯇꯣꯞꯄ ꯆꯤꯡ ꯑꯃ ꯑꯃꯨꯛ ꯀꯥꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯒ ꯑꯃꯒ ꯊꯧꯔꯤꯅ ꯄꯨꯜꯂꯒ ꯁꯝꯅꯔꯒ ꯆꯤꯡ ꯑꯗꯨ ꯁꯨꯝ ꯀꯥꯗꯨꯅ ꯌꯦꯡꯂꯛꯄꯗ ꯀꯣꯟꯅꯊꯪꯗ ꯋꯦꯂꯤꯡ ꯁ꯭ꯇꯦꯁꯟ ꯎꯕ ꯐꯪꯈꯤ ꯑꯃꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯎꯈꯤ꯫ ꯃꯦ 20, 1916 ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝ ꯋꯦꯂꯤꯡ ꯁ꯭ꯇꯦꯁꯟꯗ ꯃꯥꯏ ꯄꯥꯛꯅ ꯌꯧꯕ ꯉꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯥꯎꯊ ꯖꯣꯔꯖꯤꯌꯥ ꯑꯥꯏꯂꯦꯟ ꯑꯁꯤ ꯃꯈꯣꯡꯅ ꯂꯥꯟꯕ ꯉꯝꯕ ꯑꯍꯥꯟꯕ ꯃꯤꯑꯣꯏ ꯑꯣꯏꯈꯤ꯫ ꯃꯈꯣꯏꯅ ꯋꯦꯂꯤꯡ ꯁ꯭ꯇꯦꯁꯟ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯁꯛ ꯑꯁꯤ ꯃꯤ ꯃꯥꯟꯗ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯁꯦꯠꯂꯛꯄ ꯐꯤꯔꯣꯜ ꯑꯗꯨꯁꯨ ꯃꯆꯦꯠ ꯃꯆꯦꯠ ꯂꯣꯏꯅ ꯁꯦꯒꯥꯏꯔꯕꯅꯤ꯫ ꯁꯦꯀꯜꯇꯟ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯑꯉꯛꯄ ꯑꯣꯏꯅꯈꯤ꯫
Shackleton amadi magi team na chahi ani gi mamangda Antarctica da chatkhibagi wari si mafum adugi miyoi loina khangnarami. Makhoina Shackleton amadi magi team adu Antarctica da sikre haina loina khanarami. Adubu chahi ani gi matungda makhoigi mamangda amuk leptuna leirambasida loina ngaknakhibani. Asumna mafum adudu numidang du potharaga mathangi numita wangmada kem tawraga lehoriba ahum adu rescue tawki. Adubu Shackleton da leiriba thodang sidi Elephant Island da lehoriba miyoi kunnithoi du rescue tawbasni. Makhoi uraktaba tha ama henjalaklabani amadi hinglam khitra haibasu khangmanate. Asomdasu Shackleton amadi magi team members manga adu drag spaces land crabra haibasu khangmanate. Shackleton na thintaba tawduna jahas amaga loinana Elephant Island tamna lakhidubu ice marak aduda sabkhiduna chatpa yaramde. Aniruk suba oina amukka lakhi adudasu sabkhi. Ahumlak suba lakpa matamdasu chatpa yakhide. Asumna tha ahumgi manungda mahakna ahumlak honakhidubu upaiti lekhide. Asumna mahakna British government da ice breaking ship ama pinaba haizaki. British government su discovery ko ba jahas ama pirakhidubu jahas adu yorokpada hapta kharadi sangkhigani haina phongdorakhi. Adubu Shackleton di kuina ngaibadi yaroidabani maramdi asomda miyoi sing adu kamdongna leiramgani khangmanate. Aduna mahakna Chile government da muhaijakhi amadi yelcho ko ba jahas ama pirakhi. 25 August 1916 numit asida jahas asiga loinana Elephant Island tamna lakhi. Asumna numit taruk ki matungda mai pangna Elephant Island yauba ngamkhi. Elephant Island da miyoi kunithoi asi hi aduna khallaga camp saraga leiramkhi. Mafam aduda numit chamaga kunipan leikhi. Sanabagidamag penguins amadi seals hatlaga charami. Numit khudingi ayuk hawgatpadagi hawraga Shackleton na rescue laklani khanduna pochai nungtigi yomsilami. Shackleton satkiba tha mariga numit taruk surokpa numita makhoi ngaiba ngamlaktraduna masana dum chatpa hongnuba thawrang tawki. Asumna makhoina chatnaba sem saduna leiringaida achokba jahas ama makhoi tamna thawjilakpa adu uramki. Jahas asi yelso adune duga khara naksilakpa matamda makhoina makhoigi boss Shackleton gi saktam ubu phangki. Asumna kona thangda Shackleton makhoibu rescue tawba lakhi. Elephant Island da lehauba miyoi kunnithoi loina hinglaga leiramki. Asumna chahi ani ehna ice mountain amadi samudra marakta awaba kaya mayoknaraba matungda makhoi kunipan mangmayumda halakhi. Thodok asigi matung chahi chamuk leiraga 2022 da miyoi kharana samudra manungda research tawba matamda wedel sigi fit 10,000 luba mafam amada endurance jahas asi thengnakhi. Thodok asi miyoi bagi history da the greatest survival story haina khangnai.